Hello, I giving Boboy na may rakpam. Nahanam pamas di sorgi wapau tana bagida maglak piba asigida magkatagachari. Agi prathnadi nahak na takdi ba wapau asigi mapalna isor buhina nungsiba amasung mahaki mi aduga mahaki singlup buhina nungsiba sini. Diba ehakna nahaki na pamda nolukchoning badudi nahak na takdi ba wapau asina. Nahak na nahaki singlup ta pipam thokpa nahaki commitment amasung nahaki singlup ki luching bisingi makapon pam thokpa adugi mahuti silhanbigano. Adu ba wapau asigi mapalna. Nahaki singlup buhina nungsiba nahaki singlup luching bising buhina nungsiba aduga kwai maru oina isori matik mangalagda magthingba punsida chakotpa adu eki prathanani. Ibung maki wapau taminasi. San biduni sa isagi Bible singa du hak na Philemon pandub ama pada nipan dagina taraga marida hangdopi. Philemon chapter 1 verses 8 to 14. Karu madu hangdopi boy bataragadi. Adu kura mathanbir haraga. Mathi pandub taraga nipan pada kun mathoi musun kun nitho da hangdopi. Matthew chapter 18 verses 21 and 22. Matthew 18, verses 21 and 22. Aduga Peter na maki manaka lakto na haiki. Ibungo, aigi chininaw na aigi itakta pap taurabadi, ay na mahakpo kaya raghan ngakpi kadage. Ay na mahakpo, tarit lag pao bang ngakpi kadra. Jishu na mangon da haiki. Ay na nangon na tarit lag hai banate. Adubu, tarit adu, humputararak ay bani. Nasi mapam Philemon pandub amma. Ni panday na tarag mari. Maramna nahag na achumba adu tauna ba Krista da ay na tauna pa na nangon da yathang piba. Ngamlabasu ahan orba Paul hauzig na Krista Jishu gi padoksu oriba ay na nungsibagi maram nangonda nonjari. Aina kasum sangda leiringay da poksakiba ay icha Onesimus ki maram gidamak ay nangonda nonjari. Maram matamamada mahakti nangonda kanaramde. Ando bu haujik ti mahak asi nangonda su ayonda su kanare. Ayna mahak po nangonda amukhan na tharakli bani. Maram aduna ay maki thawai oiriba mahak po lausin be. Aphaba wapaugi maram gidamak ay nagkasum sangda leiringay da mahak na nahaki nahutta aygi iteng pang na ba ay na mahak po ayga lona na thamning lami. Adubu nahak na aphaba tauba adu namdu na tauhan ba nata duna tauning na tauba oy na ba nahaki ayaba yaw duna ay na kari amata tauba pamlamde. Asi sorgi wahay ni. Prathna tau si sorgi matengnis. Kagi pamasung isor nahak na ay koibu nahaki wahay ese kangzana ba thazana ba amasung asigi mapan hingzana na bagida magtamateng pangbiyo. Pero nga sige numinta nino sa nga sige makada pamkraba ikoy kudig maksing tabang ngamlaba wakan kan mangamlaba ikoy kudig makimatakta. Pero naki thawai sing bagi akan matabag subi badu subi. Pero naki wahay asigi mapalna mangkraba singbu kanbiyu, thajabasingbu, semgatpiyu, pap, utpiyu, pungning hongba, pinabiyu, singlup asibu, semgatpiyu, ay ko'y binatsan pa Kristi saktam doon thokpiyu. Professor Ariba matam ginahaki, thajabasing ay ko'y manglam chatki, thajabasing ani sabag kumanahaki na pamdagi nizari, Prabhu nga sige, jaga asidagi. Ay ko'y na udribadu uhan biyu. Ay ko'y na kangribadu kangan biyu. Ay ko'y na oidriba adu oy na nabagida makanaki thawai sang bagi tabag subi bagi mapalna naki wahay na ay ko'y na tabag subi. Naki wahay sibu muna taga daw ba dagi? Naki wahay sibu wakal kandu na taga daw ba adu dagi?
athing bo oigedaba hakchang gi apam badagi hauraga mapan gi oiba ayet pasingdagi ibungo na hakna ekhoi amambu kanbiu amasung ngak thokpiu Prabu angang gi mama singna na ki wahai tajaba ngamjanabagi damakta angang sing asigi thamoi phathabiu aduga atei sing na ki waisin tajana nabagi damakta Prabu na ki wahai hangdoktuna tajaba mateng pangbiu Kudimak sing sana ki mateng ni zabaglonan Jesus Christ gi mingda ni zerepani Amen. Kari wapau se sandol ngai matam da chilena sing adum adum gi Bible do hangdok tuna adum leibi boy ba tar gadi hai ba duna wapau se hen mun ta matam mateng oi gani aduni hang na khoi da nolok chaning ba dudi chan duna Bible hangdok tuna leibi and wapau se thorang toringi manung da chat GPT da mioi ba mana nongmada warep kayam logi haina ai type taro kan thani mi mana nongmada warep karak logi han research si matungina mi mana nongmada lobo decision se decision lising kunthal gina kunthra manga phau gi chang lowe he hagut padagina tumjur phau hangbe abo hangde hariba warep sing ado lobo matamda Nahakpu hen illiba adu Ishorgi wahai na khangan biraba Ishorgi aningba dugi matung inba adun hen boybra natragana imungi hakchangi apambagi punsigi oiba pressure sing marup singi oiba pressure sing khudimak sing aduna pressure piba hakchangi apamba imungi kayo lekai surrounding na pressure pira kanda makhoi gi aning badu oina adugi matung ina lawkiba decision ani adugi marakta karaman hen bage aikona khangmina bagumna Philemon gi chithi ase Paul na Philemon da irakpa chithi mani aduga haiba chithi ase mapum oiba warol adudi mangon dagi chien graba ma gi minai Onesimus adubu kokpi duna loksillaga sangdaina bagi mapalna Onesimus bu ningkha tamana bagi damaktani now haiba decision ase Philemon logoda decision ni adu Philemon asina lairiba sisu Rome gi chanabi gi matungina Rome gi Sasan gi makha adu da Rome gi nagrik ama oina paisa paiba amasung maming leba nupa amane aduna Onesimus na mangon gi chien gi ba matam da mangon leba pressure se ma kalunina agora da punmi nariba phamdong kaidong ba sing adu dagi su maram de karigumba logo de decision ase kokpi ba khakta nate sangdai na busuni adu ga ningkha ta man ba amasu yauri minai ohelakan thamba nate aduga magi atopa manai sing aduna haiba sing sing ubadam da kari khan gani magi mangre paisa duna karmain to cultural gi pressure chanabi gi samas gi hingli bagi amasung magi maru mapiza mayam gi aduga magi hachang gi aning ba tawpham thokku ko no haiba khangi rong gi chanabi gi matungina chen gi ba minai sing adugi mafam da adubu phol mafam asda haire besdi kokpi na ba sangdai na ba aduga mabu ningka ta phanan na bagi damak tani Aikoigi imanga nungti numit khuding ma ki decision lising kunthra lagi na kunthra ka manga phawo loba aduda hang ba wahang amusung leiba choice adugumna Philemon gi mamang da taai basa ani ne isori aning ba adugi matungin modo logadra natragana taibang pan bagi amusung hakchang aning ba pamagi pressure du na oiba decision du logadra aikona Philemon se pan ko matam da aikona khangba du di kaino Philemon isori gi thawzalna isori gi oiba aning ba adugi mapalam hangna warep lowe nang amusung ai de Hari basing asigi numite aikona pamina kra Philemon pandu amagi padani pandagina taraga mari phawba aduda aikoi chawran umina ba phangani adu Philemon gi chithise pura pulap loirak pa matamda hena mapung phana aikoi uba phangani adu ngasigi mafam asadagi aikona khangmina biaba achoba warol maru oiba warol adudi asida leir Aphaba wapaona hongdoklabagi maramna asengba thajaba mana atoppasingbu yajana nungsibagi mapalna kokpigani transformed by the gospel a genuine Christian forgives others out of cheerful love harba marui warol sine koina nipan dagina taraga mari phauba asida koina uminaba phangadis
Paulna verse 8 amasung 9 asida mahakna karigumba khara hairakpa aikoina uba phange aduga hairibidu mangna Philemon da hairakpa hobre asingbai haiba oiba taragadi Philemon lyric ki main body hairakpa oiba taragadi asigi verse 8 asidagi hoine verse 8 agina verse 20 phawba maruina and verse 8 to the haibu hai dengse maram aduna kari waina hoy maram aduna hai wai asin hoy na kari gidamak to man maram aduna haina haise maram di Paulna hairakadoriba wahai mahakna Onesimus ki damak ta harakadoriba wahai se Philemon na oiriba Philemon na Jesu Christ bu kanbi mapu musung Prabhu ina thazarabagi maramna aphaba wapaona honganbirabagi maramna mahaki punsidagi uba phangkraba mahakna hingliba aphaba wapau gi matung inba punsi aduda yumpham oragane mahakna harakadise harbuda ekona khara uba phangre maruoina verse 4 agina 7 phawda adu especially verse 5 amasung 7 the uba oiba verse 5 the karino karigi damakta Paul na Philemon gi damakta isrobu thagale maramdi nahangna ibungo Jesu bu amasung asengba mi pumnamakta lebanaki nungsiba amasung thajaba adu aina tazare Paul na Philemon gi punsi matangda khange thajaba singa leba maki asengba nungsiba kathokba yawo nungsiba masagi oizaba thida nungsiba and then verse 7 maramdi nahaki nungsibada aina yamna harauba amasung themjin biba phangjare maramdi chilena nahaki na pana asengba misingi puningbu teka thanbir amaram dai oiba taragde Philemon se aphaba Christian thajaba singbu nungsiba Christian kathokpa galona maki imung manungda thajaba singi seba toriba mising aduga magi imung manung apia amasung magi machanupa Archippus makoi ga lona isorgi thawal kathopa ga lona tawriba imung amane haiba khuding maksing adu na makoi imung khatangi wari na nate adu maroina Philemon da irakpana maram orakanda Philemon gi oiriba punsi aduda Paul harkadisini nahak ni hinglaba punsi amasung hingliba punsi ni aduga haiba nahak ni hingliba punsi asida makata ni hingbai pame aduga maroina nakina na Onesimus ki matangdani Onesimus hojik lactre aduni man harakaduse he is just making up the ground abidi mana harakadoriba maongdo adugi mapham ama semane aina si haibagi maramdi asi oibagi maramnani asi oramdaba oiba target aina ngon asi sarmana adugi maongdani Philemon the Paul hairseduni nang aphaba Christian aina tar amasung nahanga thajabasing aduda tauba nungsibagi thabak aduna I was decadent thajabasing was decadent I want the haraw pinabir but now I have one thing for you na put on ba hiram amagale adun man harakadis aduna haiba mahaki haib mong se karama no aduna mahmasada ekoina makes no uba phangadu nang achumba du tauna ba Christ da aina thona phana nangonda yathang piba ngamlabasu ahan oreba Paul haujikna Jesu Christ gi phadoksu oiriba aina nungsibagi maram nangona nonjai now verse 8 amasung 9 se akoina uba phang matamda Paul say Jesu Christ gi oiba Jesu Christ gi apaba wapau sandokliba mahagi paukhon chatpani aduga harba paukhon chatpagi matik aduga loina na Paul na Philemon da tauna ba gidam yathang pi matam akai amata leite adu verse 8 amasung 9 the Paul na magi haiba moong ase kari da hai yathang natana non jabada hai hangbe bo hangdi Paul na yathang do ba yabra karigma Paul na Philemon da yathang am irakan hey Philemon nangina no pa Onesimus khangbra ma do ina pa wa pau sandok padagi ma kan bi phangabni hoje ai ni mona tharai ne ma bo loksala Christ gi mapana aina sinongoni yathang pir asina ki topom thokan adu hai bi matam akai ba legedra leiroi leite ami tha bisil inausing asida mahakna pakon chat pa amoina natna aina nonjari bne ahal oiriba amasung kaisum sangde leiriba pholai na harpasida hairse magi Jesu Christ gi pakon chat pa oibagi magi mattiga do hantha hanba kari amatanate amaron the high boy batagi asida Paul na tawrise mangon da isor na pini bikraba matik adu niyom chumna isor gi matik mga gidamag decision na rin whatever Paul is doing here is he is utilizing the authority God has given to him rightly and accurately and timely maram di karino isor na pini authorities authority is good adu pap na maram orakan abuse over oithoe adu abuse tawe adubu aphaba authority amene kari toguna haina haiba matamda maki authority do karamba matamda yathang pibagi mapalna adu karamba matamda nonjabagi mapalna sisna gado no haibido khangani
aduga Paulna Aphaba Isorna pinabirba matik adu karamana sizna gadawun habda chapchana khangbana maram oiraga yathang natana non jabadu manam phamasida sizne aduga hari basida makna pakhon chatpa ama oibagi magunda da hanthaba kari amata leite andi Paulna yathang piram yaba mangni adu Bible gi phamsina ekoi make singdum uba phangi anbo Corinthia mangada Corinthia gi singupta leiba nupi nupa mitumiwa lanabagi pap adugi matana kari hai Paulna hari mi adu sinu adudagi discipline tona bida makna yathang pirise right and then 2 Thessalonians chapter 3 verse 6 te yengbo oiba targadi singlupta leiba atan basing adudagi laphokna bagi damak thai now say 2 Thessalonians chapter 3 gi verse 6 adude yengse ani suba Thessalonia pandub ahum pada taruk aduda kari haiba ubphang adu bichil inausa atan ba amasung aikhoi dagi phangkraba chatnabi adugi matung in the bichil inau khuding dagi nakhoi laithokna ba ai nakhoi da ibungo Jesus Christ gi mingna nakhoi da yathang piri see Paul is commanding here and then mana Timothy pandub Timothy pandub mari gi bada taragama thoi and then chapter 5 verse 7 the Timothy makta mana tambiru kaino asi singse yathang piyu na Paul na Timothy da yathang piri se sinu adu lei bathaja basing ne yathang pi bulona tambina bagi damakne so Paul na yathang amone pira matam akai ba karisu leite aduga kaino hai boy batagadi mafam asida mahang sizna nariba wai hana thauna phana haiba wai se amaram da hai boy batagadi yamna icham cham yam frankly mana hairam biaba wai amane ngasai ayang na hai khraba adugumna maramdi karigidamok na hai boy bataragadi mangon da Christa dagi oiba matik Paul lay adu hai ba sizna da karisu kai ba leite aduga man mafam sada hai bo hai do amu yengo nahak na achumba adu taunaba right achumba adu taun karino achumba tawgudi se Onesimus pu kokpiraga ngakpiraga mahak pu ningkha da manba adudune adubu kaino hai bo oiba taragadi mahakna mafam asida hairakadriba wahai ase mahakna Philemon da taunana bigam da hairakadriba wahai khudingmak sing ase Jesus Christ bu kanbi mapu amasung prabhu oina thajakraba khudingmangna tawgodoba mane aduna ma siznariba wahai se nahakna achumba adu taunana ba namdi Paul na haigadriba su achumba ne tawpam thokpane aduga Philemon na tawgodor su tawpam thokpane asida michang mikhai naibagi maram kari amata leite thajaba khudimana tawpam thokpa amane maramdi kari damakna haiba oiba targadi Christian sing se ihan hana Jesus Christ gi mapalna isorna pap kokpiraba mi sing aduga isorna pap kokpi be mong du kokpi ning na kokpi bane mahaki machanupa adu mahaki mi sing gi papok na bidama ga thaning na tharaki bane aduga Christ na mahaki mi sing gi damakta makoi bu pap de kan bine bagi damakta sikhi ba du sinning na sikhi bane so first and foremost Christians are forgiven people by the cheerful love of God. Aduna isorgi nungsibadu phanglaba isorgi kokpibadu phanglaba amoina Paul harakadriba thabagase thajaba khudimna tawham thokpa amani aduna harba khudingmak sing ase wakal da thamlakpa matamdade Paul na Philemon da Onesimus pu kokpina bagidama yathang piba se mahakna piba yaba amani adu verse 9 ekuna paba matamda Paul na yathang piba du mahang sizna adu mahana kari sizne mahakna nonje Paul didn't command but he pleaded mahak nonje aduga hai was in nungsibagi maramna nonje pamai amaron dai boy batargade mahakna mhamasida toriba magi please maki haijaba se namdana tawhanba natana themba amaron dai boy batargade he pleaded to persuade than to pressure. He uses persuasion in place of pressurizing. Tolubiyarno si tawdadi adugi natana tawnana bidamakan nonsa. Aduga high with the verse 14 the hena mayek senga kani. Paul na Philemon bu pamba sa kino high boy batargadi mahak utahoning base thajaba amana tawpham thokpa amane aduga mahakna Philemon dagi pambase mahakna tawgudriba thabagase Paul na haibagi maramna tawba natana thajaba moina kokpiraba mi amoina nungsibiba phangleba mi amoina tawpham thokpa haibadu mahakna khangbagloina achumadu tawba mahakna pame aduna mafam asida mahakna verse 9 asida Paul na Philemon thamo chingshinba moong oding karmaina hai mahakna ahal orba Paul
ꯍꯧꯖꯤꯛꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯐꯥꯗꯣꯛꯁꯨ ꯑꯣꯏꯔꯤꯕ ꯑꯃꯔꯣꯝꯗ ꯍꯥꯏꯔꯤꯁꯤꯗꯤ ꯑꯁꯤꯅꯤ ꯃꯥꯅ ꯃꯍꯥꯛꯀꯤ ꯆꯍꯤꯒꯤ ꯃꯇꯥꯡꯗ ꯄꯜꯂꯛꯄꯁꯦ ꯐꯣꯜꯁꯦ ꯑꯃꯔꯣꯝꯗ ꯍꯥꯏꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯑꯐꯕ ꯋꯥ ꯄꯥꯎꯒꯤ ꯊꯧꯒꯜꯒꯤꯗꯃꯛꯇ ꯑꯋꯥꯕ ꯈꯥꯡꯕ ꯑꯃꯁꯨꯡ ꯇꯧꯕ ꯄ꯭ꯔꯦꯁꯔ ꯃꯌꯥꯝꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯁꯛꯐꯝꯁꯤ ꯃꯍꯥꯛꯅ ꯑꯍꯜ ꯑꯣꯏꯕ ꯆꯥꯡ ꯑꯗꯨꯒꯤ ꯍꯦꯟꯅ ꯑꯍꯜ ꯑꯣꯏꯕ ꯃꯤ ꯑꯃꯅꯤ ꯃꯥꯅ ꯆꯤꯊꯤꯁꯦ ꯏꯕ ꯃꯇꯝꯗ ꯆꯥꯎꯔꯥꯛꯅ ꯃꯥ ꯆꯍꯤ 60ꯃꯨꯛꯀꯤ ꯃꯌꯥ ꯑꯗꯨꯗ ꯂꯩꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯀꯩꯅꯣ ꯍꯥꯏꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ probably Philemonꯗꯒꯤꯁꯨ ꯐꯣꯜꯅ ꯍꯜꯂꯝꯕ ꯌꯥꯕꯒꯤ ꯆꯥꯡ ꯌꯥꯝꯅ ꯂꯩ ꯑꯗꯨꯅ ꯑꯁꯤꯒꯤ ꯅꯣꯟꯖꯕ ꯑꯁꯤꯒꯤ ꯈꯨꯔꯨꯝꯖꯕ ꯑꯃ ꯂꯥꯛꯏꯁꯦ ꯑꯃꯔꯣꯝꯗ ꯍꯥꯏꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯈꯣꯡ ꯄꯥꯔꯒ ꯈꯨꯔꯨꯝꯖꯕꯒꯤ ꯃꯑꯣꯡꯅꯤ ꯑꯁꯤ ꯂꯥꯛꯏꯁꯦ ꯐꯣꯜꯅ ꯇꯧꯔꯤꯁꯦ ꯃꯉꯣꯟꯗꯒꯤ ꯑꯍꯜ ꯑꯣꯏꯕ ꯑꯃꯅꯤ ꯑꯍꯜ ꯑꯣꯏꯕ ꯈꯛꯇꯪ ꯅꯠꯇꯦ ꯑꯗꯨꯕꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯑꯐꯕ ꯋꯥ ꯄꯥꯎꯒꯤ ꯃꯔꯝꯒꯤꯗꯃꯛꯇ ꯐꯥꯗꯣꯛ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯃꯗꯒꯤꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯦ ꯀꯅꯥꯅꯣ ꯃꯉꯣꯟꯗ ꯑꯐꯕ ꯋꯥ ꯄꯥꯎ ꯁꯟꯗꯣꯛꯈꯤꯕ ꯃꯍꯥꯛꯅ ꯀꯟꯕꯤꯕ ꯐꯪꯂꯤꯕꯗꯣ ꯍꯥꯏꯔꯤꯕ ꯑꯍꯜ ꯑꯣꯏꯔꯕ ꯑꯃꯁꯨꯡ ꯍꯧꯖꯤꯛꯅ ꯐꯥꯗꯣꯛ ꯑꯣꯏꯔꯤꯕ ꯐꯣꯜ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯤꯕ ꯐꯣꯜ ꯑꯗꯨꯗꯒꯤ ꯂꯥꯛꯄ ꯑꯃꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯚꯔꯁ 10ꯗꯒꯤ ꯎꯕ ꯐꯪꯉꯛꯀꯗꯧꯔꯤꯕ ꯅꯣꯟꯖꯕ ꯑꯁꯤ ꯀꯩꯅꯣ ꯍꯥꯏꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯉꯣꯟꯗꯒꯤ ꯑꯍꯜ ꯑꯣꯏꯕ ꯑꯃꯁꯨꯡ ꯀꯩꯁꯨꯝꯁꯪꯗ ꯑꯐꯕ ꯋꯥꯄꯥꯎꯒꯤꯗꯃꯛꯇ ꯑꯋꯥꯕ ꯈꯥꯡꯂꯤꯕ ꯐꯣꯜꯗꯒꯤ ꯂꯥꯛꯄ ꯑꯃꯅꯤ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯍꯟꯅ ꯐꯤꯂꯤꯃꯣꯟꯒꯤ ꯋꯥꯈꯜꯅ ꯈꯟꯕꯗꯨ ꯐꯣꯜꯒꯤ ꯑꯄꯥꯝꯕꯅꯤ ꯑꯗꯨꯅ ꯀꯩꯅꯣ ꯍꯥꯏꯅ ꯍꯥꯏꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯐꯣꯜꯅ ꯚꯔꯁ 10ꯗꯒꯤ ꯍꯥꯏꯔꯛꯀꯗꯧꯔꯤꯕ ꯋꯥꯍꯩ ꯑꯁꯦ ꯃꯔꯨ ꯑꯣꯏꯅ ꯃꯍꯥꯛꯅ ꯒ꯭ꯔꯥꯎꯟ ꯇꯧꯔꯛꯀꯗꯧꯔꯤꯕ ꯃꯐꯝ ꯑꯁꯦ ꯐꯤꯂꯤꯃꯣꯟꯅ ꯑꯐꯕ ꯋꯥꯄꯥꯎꯒꯤ ꯃꯄꯥꯜꯅ ꯑꯣꯏꯔꯕ ꯃꯐꯝ ꯑꯗꯨꯗꯒꯤꯅꯤ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯐꯣꯜꯅ ꯐꯤꯂꯤꯃꯣꯟꯒꯤ ꯊꯃꯣꯏ ꯆꯤꯡꯁꯤꯟꯒꯗꯧꯔꯤꯁꯤ ꯃꯔꯝꯗꯤ ꯃꯉꯣꯟꯗ ꯊꯥꯖꯕꯁꯤꯡꯒꯤ ꯅꯨꯡꯁꯤꯕ ꯂꯩ ꯀꯔꯤꯒꯨꯝꯕ ꯊꯥꯖꯕꯁꯤꯡꯒꯤ ꯅꯨꯡꯁꯤꯕ ꯃꯉꯣꯟꯗ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯄꯨ ꯑꯐꯕ ꯋꯥ ꯄꯥꯎ ꯁꯟꯗꯣꯛꯄꯒꯤ ꯃꯄꯥꯜꯅ ꯊꯥꯖꯕ ꯑꯃ ꯑꯣꯏꯕꯗ ꯏꯁꯣꯔꯅ ꯁꯤꯖꯤꯟꯅꯕꯤꯈꯤꯕ ꯐꯣꯜꯒꯤꯗꯃꯛꯇꯗꯤ ꯀꯌꯥꯝ ꯆꯥꯎꯕ ꯅꯨꯡꯁꯤꯕ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯗꯨ ꯐꯣꯜꯅ ꯁꯤꯖꯤꯟꯅꯩ ꯑꯗꯨꯒ ꯚꯔꯁ 10 ꯑꯁꯤꯗ ꯌꯦꯡꯁꯤ ꯚꯔꯁ 10 ꯑꯃꯁꯨꯡ 11 ꯑꯁꯤꯗ ꯃꯍꯥꯛꯅ ꯍꯥꯏꯅꯤꯡꯉꯤꯕ ꯋꯥ ꯑꯗꯨꯒꯤ ꯃꯆꯪ ꯑꯗꯨꯗ ꯃꯍꯥꯛ ꯆꯪꯉꯛꯄ ꯑꯃꯨꯛ ꯍꯧꯋꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯆꯪꯉꯛꯀꯗꯧꯔꯤꯁꯤ ꯑꯣꯅꯦꯁꯤꯃꯁꯀꯤ ꯃꯇꯥꯡꯗꯅꯤ ꯃꯍꯥꯛꯀꯤ ꯍꯥꯏꯖꯕ ꯑꯃꯁꯨꯡ ꯅꯣꯟꯖꯕ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯤꯑꯣꯏꯅꯤ ꯑꯣꯅꯦꯁꯤꯃꯁꯁꯦ ꯃꯔꯝꯗꯤ ꯆꯤꯊꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯔꯝꯒꯤꯗꯃꯛꯇ ꯏꯔꯛꯄꯅꯤ ꯀꯦꯟ ꯍ꯭ꯌꯨꯖ ꯀꯧꯕ ꯏꯁꯣꯔꯒꯤ ꯋꯥꯄꯥꯎ ꯁꯟꯗꯣꯛꯄ ꯅꯨꯄꯥ ꯑꯃꯈꯛꯅ ꯃꯇꯧ ꯑꯁꯤꯒꯨꯝꯅ ꯃꯥꯒꯤ ꯀꯣꯃꯦꯟꯇ꯭ꯔꯤꯗ ꯁꯨꯃꯥꯏꯅ ꯍꯥꯏ ꯐꯤꯂꯤꯃꯣꯟꯒꯤ ꯂꯥꯏꯔꯤꯛꯁꯦ ꯋꯥꯍꯩ 150 ꯄꯨꯟꯅ ꯌꯥꯎꯕ ꯂꯥꯏꯔꯤꯛ ꯑꯃꯅꯤ ꯑꯗꯨ ꯃꯥꯅ ꯑꯣꯅꯦꯁꯤꯃꯁꯀꯤ ꯃꯤꯡꯁꯦ ꯄꯜꯂꯛꯅꯕꯒꯤꯗꯃꯛꯇ ꯋꯥꯍꯩ 159 ꯁꯨꯕꯗꯅꯤ ꯃꯥꯅ ꯑꯣꯅꯦꯁꯤꯃꯁꯀꯤ ꯃꯤꯡ ꯄꯜꯂꯛꯏꯁꯦ ꯀꯔꯤꯒꯤꯗꯃꯛꯇ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯗꯤ ꯃꯔꯝꯗꯤ ꯐꯣꯜ ꯃꯁꯥꯃꯛꯅ ꯀꯣꯂꯣꯝ ꯄꯥꯏꯈꯠꯂꯀꯥꯟꯗ ꯐꯤꯂꯤꯃꯣꯟꯗ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯦ ꯃꯇꯝꯗꯨꯒꯤꯗꯃꯛꯇꯅ ꯌꯥꯝꯅ ꯂꯨꯕ ꯑꯗꯨꯒ ꯃꯤꯅ ꯀꯌꯥ ꯆꯪꯅꯤꯡꯗꯕ ꯑꯩꯒꯤ ꯏꯊꯧ ꯅꯠꯇꯦ ꯍꯥꯏꯔꯒ ꯈꯨꯠ ꯀꯟꯊꯣꯛꯄ ꯑꯃꯁꯨꯡ ꯐꯤ ꯀꯟꯊꯣꯛꯄ ꯖꯒꯥ ꯑꯃꯅꯤ ꯌꯥꯝꯅ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯕ ꯖꯒꯥ ꯑꯃꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯦ ꯍꯦꯟꯅ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯍꯟꯕ ꯑꯃꯁꯨꯡ ꯍꯦꯟꯅ ꯑꯔꯨꯕ ꯑꯃ ꯊꯣꯛꯂꯤꯁꯦ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯍꯥꯏꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯀꯣꯛꯄꯤꯅꯕꯒꯤ ꯈꯛꯇ ꯅꯠꯇꯦ ꯐꯣꯜꯅ ꯑꯦꯛꯁꯄꯦꯛ ꯇꯧꯔꯤꯁꯦ ꯑꯗꯨꯒ ꯁꯪꯗꯥꯏꯅꯕꯒꯤ ꯈꯛꯇ ꯅꯠꯇꯦ ꯃꯥꯒꯤ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯁꯦ ꯑꯗꯨꯕꯨ ꯅꯤꯡꯒꯥ ꯇꯝꯍꯟꯅꯕꯒꯤꯗꯃꯛ ꯑꯁꯤ ꯚꯥꯞ ꯇꯥꯅꯅꯕꯒꯤꯗꯃꯛꯇ ꯐꯤꯂꯤꯃꯣꯟꯅ ꯂꯩꯔꯤꯕ ꯔꯣꯝꯒꯤ ꯁꯔꯀꯥꯔ ꯑꯃꯁꯨꯡ ꯄꯥꯜꯂꯤꯕ ꯔꯣꯝꯒꯤ ꯑꯣꯏꯕ ꯑꯦꯠꯃꯣꯁꯐꯤꯌꯔꯗꯨ ꯈꯔ ꯑꯩꯈꯣꯏ ꯚꯥꯞ ꯇꯥꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯑꯃꯔꯣꯝꯗ ꯍꯥꯏꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯐꯣꯜꯅ ꯐꯤꯂꯤꯃꯣꯟꯗ ꯀꯣꯛꯄꯤꯅꯕ ꯉꯥꯛꯄꯤꯅꯕ ꯑꯃꯁꯨꯡ ꯊꯥꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯏꯕ ꯃꯤꯅꯥꯏꯁꯦ ꯍꯧꯖꯤꯛꯃꯛ ꯐꯤꯂꯤꯃꯣꯟꯒ ꯂꯣꯏꯅꯅ ꯂꯩꯃꯤꯟꯅꯔꯒ ꯃꯥꯒꯤ ꯁꯦꯕꯥ ꯇꯧꯔꯤꯕ ꯑꯐꯕ ꯃꯤꯅꯥꯏ ꯑꯃꯒꯤ ꯃꯇꯥꯡꯗ ꯅꯠꯇꯦ ꯃꯉꯣꯟꯗꯒꯤ ꯄ꯭ꯔꯣꯕꯦꯕꯂꯤ ꯃꯥꯒꯤ ꯂꯟ ꯊꯨꯝ ꯍꯨꯔꯥꯜꯂꯒ ꯃꯉꯣꯟꯗ ꯊꯥꯖꯕ ꯌꯥꯗꯕ ꯃꯑꯣꯡꯗ ꯃꯍꯥꯛꯀꯤ ꯃꯔꯟ ꯃꯊꯨꯝꯗꯒꯤ ꯍꯧꯔꯒ ꯃꯍꯥꯛꯀꯤ ꯃꯤꯡꯆꯠꯇꯒꯤ ꯍꯧꯔꯒ ꯂꯣꯏꯅꯃꯛ ꯃꯥꯡꯍꯜꯂꯒ ꯊꯝꯃꯝꯃꯕ ꯃꯉꯣꯟꯗꯒꯤ ꯆꯦꯟꯈ꯭ꯔꯕ ꯃꯤꯅꯥꯏ ꯑꯃꯒꯤ ꯃꯇꯥꯡꯗꯅꯤ ꯑꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯤꯅꯥꯏꯁꯤꯡꯁꯦ ꯃꯤ ꯑꯣꯏꯅ ꯊꯥꯅꯗꯦ ꯀꯔꯤꯁꯨ ꯅꯠꯇꯦ slaves are nothing that's ꯑꯗꯨ ꯃꯇꯝ ꯑꯗꯨꯒꯤ ꯆꯠꯅꯕꯤꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯊꯥꯖꯅꯕ ꯑꯃꯅꯤ ꯑꯃꯁꯨꯡ ꯈꯟꯅꯕ ꯋꯥꯈꯜꯂꯣꯟ ꯑꯃꯅꯤ ꯌꯥꯝꯅ ꯅꯣꯔꯃꯦꯜ ꯑꯣꯏꯕꯅꯤ slaves are nothing ꯃꯣꯏꯁꯦ ꯁꯃꯥꯖꯇ ꯈ꯭ꯋꯥꯏꯗꯒꯤ ꯅꯦꯝꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯄꯨꯒꯤ ꯃꯥꯌꯣꯛꯇ ꯀꯔꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛ ꯈꯔ ꯇꯧꯈꯤꯕ ꯆꯦꯟꯈꯤꯕ ꯃꯤꯅꯥꯏꯁꯦ ꯑꯁꯤꯅ ꯍꯦꯟꯅ ꯊꯥꯛ ꯅꯦꯝꯃꯦ ꯑꯁꯤꯅ ꯍꯦꯟꯅ ꯃꯃꯜ ꯂꯩꯇꯦ ꯃꯣꯏꯒꯤ ꯍꯛ ꯀꯔꯤ ꯑꯃꯠꯇ ꯂꯩꯇꯦ ꯆꯦꯟꯈ꯭ꯔꯕ ꯃꯤꯅꯥꯏꯁꯤꯡꯁꯦ ꯁꯣꯏꯗꯅ ꯗꯟꯗꯤ ꯐꯪꯒꯅꯤ ꯃꯥꯒꯤ ꯃꯄꯨꯗꯒꯤ ꯑꯗꯨꯒ ꯃꯄꯨꯗꯨꯅ ꯄꯤꯅꯤꯡꯕ ꯗꯟꯗꯤ ꯄꯤꯕ ꯃꯇꯝꯗ ꯁꯔꯀꯥꯔꯅ ꯈꯨꯠ ꯑꯃꯗ ꯊꯤꯡꯖꯤꯜꯂꯣꯏ ꯃꯤ ꯑꯃ ꯍꯥꯠꯄ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯀꯣꯔꯠꯇ ꯃꯤ ꯍꯥꯠꯄꯒꯤꯗꯃꯛꯇ ꯋꯥꯌꯦꯜ ꯐꯝꯒꯅꯤ ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯕ ꯆꯦꯟꯈꯤꯕ ꯃꯤꯅꯥꯏ ꯑꯃ ꯍꯥꯠꯄꯒꯤꯗꯃꯛꯇ ꯃꯤ ꯍꯥꯠꯄ ꯑꯣꯏꯅ ꯁꯔꯀꯥꯔꯅ ꯀꯩꯁꯨ ꯁꯤꯡꯊꯥꯅꯗꯦ ꯑꯗꯨꯅ ꯔꯣꯝꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯤꯁꯇ꯭ꯔꯤꯁꯤꯡꯗ ꯌꯦꯡꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯔꯩ ꯀꯛꯊꯠꯄ ꯃꯈꯨꯠ ꯀꯛꯊꯠꯄ
aduga cross pang thingaga han pa aduga thina tauba aduga hana toramba thabak saruk mari manga thokna hene pisala kan adu tawdaba khudingi sajai piba adu sing loinemak tauba adugi chatnaba mafam amane aduga asiguma maongda mapusing aduna treat tauba matamda sarkar aduna mapusing adugi mathakta criminal charges ka amata purakado kari amata laite na adu base ekuna sum bhap ta gadu Onesimus ki pap asisu ko bhap ta mathota Paul na chithise irak matamda Onesimus ki pap adu tarai tarai na lo thokpa ma taude Onesimus ki pap ki aru mamhak chapchana khangi now ekuna bhap ta gadu ba amade Paul Onesimus Philemon na tharak pa matamda mana apuwabaw sando kan bifang oh per nang kan bifang abraso tharak pa nate of course Onesimus ke Paul phaminarang ngani Paul adu hak na pangba pakon japati kesu oiroi mahak na tawri bathabak do lal heba soidana haram gani aduga lanba maram na Christian or maram ma ki mapu da changjaraga ma ki kokpina bagi da ma ki nizaba aduga ma ki mapu na mangon pirakpa consequences khuding mak sing adu da mahak thajaba yana lawsan jana bagi matang na Paul na loina mag wari saram gani icham chamna thar pa manate Christian ore Philemon Onesimus Christian ore ko to kauroi kadro yare nannate now chithise park matam hena khoi make asing matang hena senga kane maram de Onesimus ta toriba papa se arumba pap ne manghan magi pap ne adu ma ki mapu ki mayok leba pap ne adu ekuna Bible ukhraba adugumna aduga Paul leba chithi khudimok sing de mahang minai sing ne pi ma ki yathang udi makoi ki mapu adubu prabhu da thawal tobugna thawal tawna bagi de baktani thadong na bana te amasung phatta ba thabak tawna bagi de baktani te aduna Paul na bhap ta Onesimus ki pap ki arumba amasung adugi seriousness bhap tai aduga ma ki amadasu Philemon na mangkriba khuding mak sing ma ki mangkriba izat ma ki mangkriba lanthum hiram khuding mak sing mangon leba pressure khuding mak sing adu loina mak mahak bhap tai amasung acknowledge we maram de Philemon na thengnari ba adusu aseng bane Philemon gi lanthum mangkriba amasung Philemon na nang ba ikai ba Onesimus maram orakana ma na phangleba ikai ba khuding mak sing adu Chainana thanmane adu arumba ngakne ayang ba amata nate adu hairiba asiri yengu bo targade Philemon oiriba maong adu Onesimus ki pap haib anisdi yang apu matanda de asigi mangal asida Onesimus na Philemon gi mamang da chatlaga mangak haigat laga ai Christian orban ai bu kokpiro haina haibagi pli amata mangon da leite maram di Onesimus matang asida chap chana phangba matik chabase ma ki mapu Philemon gi asawne aduga adu phangba matamda aram da karim dalide adu bu yengo Paul na karamaina Onesimus ki damak da Philemon da mahak na non jarak pagi han habit ihan han de mahaki mapam ihan han de Philemon no oiriba adu yimpham moi kari Isor na kanbiraba kokpiraba ngakpiraba asengba thajaba amane aduga verse 10 adu dengo Onesimus na oiriba adu karamana aina kasum thangda leiringai de pokchu ki ba aigi icha Onesimus ki maram gidama karimana haja aina pokchu ki bicha Onesimus na hoji oirise karino hoji ki matam sa phone si chithi se irak matang sa mahak no na poklaba thajaba ama oire karamana khangino ekone pakraba jaga adu degi mana chen graba matungda Paul kaisum sangdo thengner somehow sorry thojagi mapana thorangi mapana aduga Paul na apaba wapau sando aduga apaba wapau sando matungda Onesimus thajaba oire kanbiu phange no na poina who is a believer totally different person umtong tongan ma mi ama mahak oire aduga hairiba mana aina poksuba macha haina hairiba thajaba jele inausing Onesimus se Paul ki macha ni haina haiba nate that is common sense Hairiba why is it Paul na Timothy ki madang da su adum sene ahan no Corinthian pandu mari pada tara Philippiani kun guni thoi ahan ba Timothy pandu ama pada ani ga tara ga nipan ani su Timothy pandu amaga amagi ani yem go ba tar ai gi icha Timothy ai gi icha no pa Timothy mana sisene badum unna aduga chamana ba wahi mafam asida mahakna hairiba se kaino haiba ba tar ga de Haiba aigi pokche ba aigi icha Onesimus na harak pasigi mapalna of course yes Paul Onesimus leba maki nungsibagi su le adu khakta natana haiba Onesimus ase thajaba Christian ama oir haina haibasane kari gidamok no Paul asig Onesimus ki oir matang ase Philemon harak do bagi maramde what does this mean kaino sige art ase asigi art ase kaino haiba oir batarga de Onesimus ase mahak na Philemon gi chen ki matang da
oiramba aduga hojik oribasigi mahak manade mahak tonganba mi am oire mahak Christian oire mahak Christagi mapal isorna pap kokpiraba am oire mahak Christ da anoba khutsem ama oire Philemon ga chap manana aduga hairiba adune maana verse 11 hena mayek singna harakadise karamai nai mahakna matamamada mahakti nangonda kanaramne aduba hojiti mahak asi nangondasu aingondasu kanare now si bhap tan mo verse 10 amsung 11 sa Paul na Onesimus po presento ba maong se Paul Onesimus amsung Philemon ani se jaga amada thanggal ai se thaujagi mapalna ishorgi mapalna Christagi mapalna orba jaga amada Paul Philemon su kokpiraba anobu kusem amana chap manana Onesimus su hojikti thajabagi mapalna kokpiraba amasung anobu kusemne ani se ishorgi mangna khenab amat leite mapu manai oibagi achouba khenaba du leite type bang panbagi oibolomda adu aran khogi maike di yanga oiba tagadi khenaba du amat leite adu Philemon oiriba adu Onesimus no oiriba adu gi jaga adu gi maki nonjaba se adu verse 11 asida haibajing kanaram demasung kanaram right now asida Paul na tawrise wahai de sam he's just playing with words Onesimus ki artha di kana bahina haben adu asine Paul na haise ai bhaptai Philemon Onesimus se maming kana bahina kokjobo iba tarage se mahak matamama na ngonda kana da borame namdi mahak sorbu khangamde adunabu nangon gi lantum sing hurala kana mahak chigen greni but now he's different ma hojik tongale hojikti kanare mamdi mahang apaba wapao adu tare adu thajare adu kanbiba phange adu mahak thawai da nauna poe aduga mana Onesimus matang na kanaram de haina haiba wahi sinu so ekhodi amna mayek single se Paul na kokpi bagi wa si mahang na Philemon mana pukhalakpa matamda pap adu mana kasu hanthane yengde pap adu pap ne seng de amasung chum de isorgi mangda adu ma line su lode aduna kari hai kanaram de haina hairene mamni kari damok na haiba oiba taragadi papi pap ne macha oigera achobo oigera Christian namu oire haidana Christian namu tawba pap aduna ayang ba pap adu Christian namu tawba pap aduna arumba pap leite pap adudi pap ni aduna Paul Onesimus tharpa matamda I believe man Onesimus bu tharang tarogo tharam godo mongse of course tukikas kolona thaminara pane aduga tukikas bu tharak bagi maram jo I believe Paul Onesimus sinakraba off record sinakraba hiram khuding mak sing adu mahanga thajaba yana maki mapuda tobra adu unana bagi damagsu orambaso and then maki mapang wana bamsung pangal wana bagi damagsu adu Philemon gi damagsu maki wakal khana bagi damag it's all rounded tukikas ka tharp gi maramda adu Onesimus na suma kan bi phanga ba maram na oraga mahanga tawkraba pap du gi aruma maha khangpham thoe adu Onesimus khangam gane habase ai gi thajabani aduna maki pap adu khangmana maram oraga amasung isori thawjala khange aduna maram orakanda maki pap ado maki mapu Philemon da kokpina bagi da makta haijaba adu khaktang sunatana kari makta sing puning hongba mo oiba targade Philemon na pirakpa dandi ama hekta ado mahak thajaba yana yaba adu Onesimus ki punsidagi upam thoy adu harbis Onesimus gyan tadaba amanate mahak khange aduna mahakna tawpham thok mahakna lan maki mapudi tawpham thok pado mahak khange aduga mahak khange habse kramana khange no hojing mahak tukikas kolona na Philemon gi mang chi thiese piraga ne mahak lairi se aduna hariba Onesimus na hoi aigi papado asengmane ai papado arumane aina isorda amasung aigi mapugi mak aina pap tokre ai isori thona kanbibedi phangle adu aigi pap na maram orakanda aina aigi hakchang na phangpham tokpa aigi dandi sing amasung aigi mapugi khutagi lakab asabu khudimok sing ai phangboda matik chai adu defense tona bagi adu do phangdana amagi damakta excuse me angon the plea amat leite nonjana maram amat leite adu ai yaje haina haibodo Onesimus ki thamoine adu haibodo evidence hoy mahak na maki mapugi mamangda lakning na laga lepasigi mapan adu asina sukari hena
evidence ไว้อันนี้มากแต่สิ่งนั้นกันวิพังกับมีมันพอลน่ะหายไปว่าให้เสOnesimus hing libat aseng bagi punsi adu dasu yum pamoy. Adu kare kanam de ma phol kare kanare ma hana ka manan re. Kan ma na ma kha ta ba sum hara kani right koi dum par ko dum thengna kani. Kan bi phanga ba matung da phol da Onesimus tha sa bena thawal toy. Puran bagi wakal lon lon na namjan nam theng bagi wakal lon na amata nat na aduga kana bakar phangna bagi waklon natna tawning pen thok bagalona na phol gi seba tawe aduga phol gi seba je kari matobok toge han hai bo oiba tar ga de maha ki mapu de chatna bagi damang phol na hai matam de Onesimus ma ki thawai khubak tha pa kane lais ma na thena ga consequences khuding mak sing adu ma khang bo oiba tar ga su aduna hai je aduna phol hai je ne mak tongale nangi na ma nga lepi ba simak sakhi ni Namni magi punsi je matawai kubak ta hapagani. See, this is how the gospel has changed Onesimus. How do you now sing? Asi kumbagi, asi pabagi wari si tab matamda. Asi ke mana wari nangam song ining sing bra. Mapu dagi sen graba minai. Mapu gi asawa phangba da madik charba minai. Adu ko phangba matamda Adugi chain na ba masung adu phangna ba gidam defense on ba pangalam ba later ba minai Mahom sa ai koino uri ba se nang masung ai bu kan bi ki ba masung handuk pi ki ba gi worry adune Onesimus su uba phange adu nang masung engon mani nang masung ai isor da kana da ba missing oirame pap masung ai aram da sirame Isorgi yathang in the missing. I could Mahapu Krumna Bagam like the Mahaki Togul, the Maki Semiki boy Batarso, Maki Mayok the later of missing. I could send me Isor to Kautoga, I could talk about crab missing actene. Other I could eat pap, the Maram or Asengba Dermas and Mamasung Achumba Isor Asidagi. I couldn't pang with the Matic of the Maki Asawne, Amasung Norogne, Adugadu Pangamatam, the Ikoya, I the Panganabagi, Maram Amat like Aina Hibagi, Maram Kariamat like I koi Isorgi Asawa Pang with the Matic Charba missing actene. I koi Mapugi Asawa Pang with the Matic Charba missing actene. Kanjanaba Pambay late, Kanjanaba Pangal late, Kanjanaba Madam late, Kanjanaba Lantum late, Mamdi, Onesimus na liar ba Asidagi Hena. I koi liar ba Pap gi Minai, Satan gi Minai sing me. Ado be sure na Maki nungsibagi Maki Masanu Padu Tabire. Maki Matsanupa Adugi Mapalna, I koi bukan be. Mga dharma sa magi punsude hinglaga aduga nangamasung ani siro mafama de sirga humni subu numite hingat pagi mapala mangono thaza pagi mapala nangamasung ay bukan be isorgi wail pambay mga nangamasung ay lepa matamda ay koigi non jaba ama kaktang le aduga hair badu Krista masung Krista kaktane Adar mapam masala ay kono uba pangliba Onesimus ki punsida ki uba pangliba se mahak po isor na kanbi bagi wari adune adu kaktong sunod here again we see the transforming power of the gospel Aphaba wapaona purak pa ahongba purak pa ngamba Aphaba wapaw ki pangla du mapam masala ay kono mayek seng na uba pangi Kanaram da ba Onesimus adu kanaba oire mapuda ki chain kraba Onesimus adu mapuda halak pa ay kono uba pangi Aphaba wapaw gi pangal dun thajaba sila naw sing aduna ne thajaba oiba taragadi kana agumba mana aseng gi Christian oiba taragadi hongpham thoe hongdaba yaroi honggani soidna maramdi Krista amasung mahaki thabaki mapana maramdi Onesimus thawai da kanbi phange nauna poi Krista mahaki nungdale thawai thabak sure adugi mapalna Onesimus ki nungde Philippe pandu amapa da taruk Onesimus ki nungda Aphaba thabak hobi kraba ibungo mahak aduna Krista ki numid adu pawal mapung phan bigini chamana Krista bu thaja kraba nangamasung aingonda isor na hobi kraba Aphaba thabak khuding mak sing adu Krista lakra bandu me adu pawal mapung phan bigini Aphaba wapaw aduna kanaram da ba mahak adubu kanaba oihale Sizin apam kangam daba Onesimus bu sizin apam mohelle nangamusungay sini isorgi ning thau leibakta nangamusungay kana daba sing orme adubu hojikti nangamusungay kana rabang akne maramdi ai khoi thawai khudol phanglaba mising mamasle be thasba khoi khuding mak isorna thawai khudol pibi daba amasung isorgi ning thau leibakta kana daba mi kana amat leite loina makana gani
ꯑꯗꯨꯅ ꯊꯥꯖꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯕꯨ ꯏꯁꯣꯔꯅ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯟꯅ ꯀꯣꯛꯄꯤꯔꯕ ꯃꯔꯝꯅ ꯑꯩꯈꯣꯏꯅꯁꯨ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯕꯨ ꯀꯣꯛꯄꯤꯐꯝ ꯊꯣꯛꯏ ꯃꯇꯩ ꯃꯅꯥꯎꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯃꯄꯨꯔꯣꯏꯕꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯑꯁꯣꯏꯕꯁꯤꯡ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅꯁꯨ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯒꯤ ꯑꯁꯣꯏꯕꯁꯤꯡ ꯑꯗꯨꯒ ꯁꯤꯡꯂꯨꯞ ꯑꯁꯤꯗ ꯂꯩꯅꯔꯛꯄ ꯃꯇꯝꯗ ꯂꯣꯏꯅꯕ ꯃꯇꯝ ꯅꯨꯡꯉꯥꯏꯅꯕ ꯊꯣꯛꯄ ꯃꯇꯝ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯊꯝꯕꯤꯔꯤꯕ ꯊꯥꯖꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯁꯤꯕु kokpiba adu ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯒꯤ ꯎꯐꯝ ꯊꯣꯛꯑꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯕꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯟꯗ ꯏꯁꯣꯔꯅ ꯀꯣꯛꯄꯤꯔꯕ ꯃꯤꯁꯤꯡꯅꯤ ꯑꯩꯈꯣꯏꯗ ꯂꯥꯜꯂꯛꯄ ꯃꯤꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯗ ꯂꯥꯜꯂꯛꯄ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯍꯣꯡꯕ ꯑꯃꯁꯨꯡ ꯆꯥꯎꯕ ꯑꯗꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏꯕꯨ ꯀꯣꯛꯄꯤꯔꯕꯒꯨꯝꯅ ꯀꯣꯛꯄꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎꯅꯤ ꯃꯔꯝꯗꯤ ꯊꯥꯖꯕ ꯑꯣꯏꯈ꯭ꯔꯕ ꯅꯪ ꯑꯃꯁꯨꯡ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯁꯤꯕꯨ ꯀꯣꯛꯄꯤꯗꯅꯕꯒꯤ ꯃꯔꯝ ꯀꯔꯤ ꯑꯃꯠꯇ ꯂꯩꯇꯦ ꯃꯔꯝ ꯑꯃꯠꯇ ꯂꯩꯇꯦ ꯃꯇꯩ ꯃꯅꯥꯎꯒꯤ ꯃꯔꯛꯇꯁꯨ ꯃꯇꯩ ꯃꯅꯥꯎꯒꯤ ꯄꯨꯟꯁꯤꯗꯁꯨ ꯃꯄꯨꯔꯣꯏꯕꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯣꯛꯄꯤꯗꯅꯕ ꯃꯔꯝ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯒ ꯅꯨꯄꯤꯅꯁꯨ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯀꯣꯛꯄꯤꯗꯅꯕ ꯃꯔꯝ ꯑꯃꯠꯇ ꯂꯩꯇꯦ ꯃꯄꯨꯔꯣꯏꯕꯅ ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯑꯩ ꯅꯨꯡꯁꯤꯕ ꯉꯝꯗꯦ ꯅꯪꯒꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯅꯍꯥꯛ ꯅꯨꯡꯁꯤꯕ ꯉꯝꯗꯕ ꯌꯥꯏ ꯑꯗꯨꯕꯨ ꯀꯔꯤ ꯍꯥꯏ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯅꯍꯥꯛꯀꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏꯕꯨ ꯅꯁꯥꯃꯛꯅ ꯅꯨꯡꯁꯤꯒꯗꯕꯅꯤ ꯅꯍꯥꯛꯀꯤ ꯅꯨꯄꯤꯗꯨ ꯅꯪ ꯑꯃꯁꯨꯡ ꯅꯍꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯅꯛꯄ ꯀꯩꯔꯣꯜ ꯂꯩꯀꯥꯏꯅꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯑꯁꯣꯟꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯗꯕ ꯀꯩꯁꯨ ꯑꯣꯏꯊꯣꯛꯇꯦ ꯑꯣ ꯌꯦꯛꯅꯕꯅꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ ꯅꯍꯥꯛꯀꯤ ꯅꯨꯄꯤꯗꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯀꯔꯤ ꯍꯥꯏ ꯅꯍꯥꯛꯀꯤ ꯌꯦꯛꯅꯕꯁꯤꯡꯕꯨ ꯅꯨꯡꯁꯤꯌꯨ ꯅꯨꯡꯁꯤꯗꯅꯕ ꯃꯔꯝ ꯀꯔꯤ ꯑꯃꯠꯇ ꯂꯩꯇꯦ ꯑꯃꯁꯨꯡ ꯀꯣꯛꯄꯤꯗꯅꯕꯒꯤꯗꯃꯛꯇ ꯃꯔꯝ ꯑꯃꯠꯇ ꯂꯩꯇꯦ ꯊꯥꯖꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯅꯪ ꯑꯃꯁꯨꯡ ꯑꯩꯅ ꯁꯤꯒꯨꯝꯕ ꯑꯁꯤ ꯂꯩꯈ꯭ꯔꯕ ꯊꯥꯖꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯕꯨ ꯅꯨꯡꯁꯤꯗꯅꯕ ꯑꯗꯨꯒ ꯀꯣꯛꯄꯤꯗꯅꯕ ꯃꯔꯝ ꯑꯃꯠꯇ ꯂꯩꯇꯦ ꯃꯔꯝꯗꯤ ꯅꯪ ꯑꯃꯁꯨꯡ ꯑꯩꯅ asengba dharma chenba ishorgi mafamda langsenba pap asigumna nang amasung aingonda isil inaw sing langsan lakadaba pap amata leite the amount of sin that we have committed against God who is holy is nothing in comparison with the amount of sin that our brethren has committed towards us aikoina ishorgi mafamda tauba pap aduna hena adum yambe hele ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯌꯥꯊꯪ ꯊꯨꯒꯥꯏꯕ ꯑꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯗꯨꯝ ꯍꯦꯜꯂꯦ ꯑꯗꯨꯒ ꯑꯐꯕ ꯋꯥꯄꯥꯎꯗ ꯑꯩꯈꯣꯏꯅ ꯎꯕꯗꯨ ꯀꯔꯤꯅꯣ ꯏꯁꯣꯔꯃꯨꯛ ꯑꯩꯈꯣꯏꯅ ꯌꯥꯊꯪ ꯊꯨꯒꯥꯏꯕ ꯏꯁꯣꯔꯃꯨꯛ ꯃꯥꯒꯤ ꯏꯁꯣꯔꯃꯨꯛ ꯑꯩꯈꯣꯏꯅ ꯁꯥꯎꯍꯟꯕ ꯏꯁꯣꯔꯃꯨꯛ ꯑꯩꯈꯣꯏꯅ ꯄꯦꯜꯍꯟꯗꯕ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯑꯗꯨꯒꯤ ꯃꯤꯁꯤꯡꯗꯨꯅꯤ ꯑꯗꯨꯒ ꯑꯗꯨꯒꯤ ꯗꯤꯒ꯭ꯔꯤꯗ ꯀꯅꯥ ꯑꯃꯠꯇꯅ ꯑꯩꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯥꯜꯂꯛꯄ ꯉꯝꯃꯣꯏ ꯑꯗꯨꯕꯨ ꯑꯐꯕ ꯋꯥꯄꯥꯎꯗ ꯎꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕ ꯏꯁꯣꯔ asengba ishorduna nang amasung aigi pap asibu machanapa jisu Christagi mapana thabirakuna kokpi boiba taragadi aduga haujik phauba aikoi pap sing kokpi ri boiba taragadi ishorgal pana matamda aikoi kyam sengba mising adu boiba taragadi aikoi da sorakpa amasung lalakpa matamda aikoi na kokpi dana maram radale if God the thrice holy God forgives us how much more should we forgive our brethren by us who are lesser holy than God? Do asika kakungsa natana thajabisi inausing nang amasung aibu kokpi base aikuna so ataibu kokpi na bagidamaktani maramdi asini aikuna prabhukta mibu prahana toidora aikoina aikoigi laman tonba singbu kokpi rabagumna ꯑꯩꯈꯣꯏꯒꯤ ꯂꯃꯟ ꯀꯣꯛꯄꯤꯌꯨ ꯊꯥꯖꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯄ꯭ꯔꯚꯨꯒꯤ ꯇꯝꯕꯤꯕ ꯄ꯭ꯔꯥꯊꯅꯥ ꯑꯗꯨ ꯇꯧꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯊꯥꯖꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯕꯨ ꯀꯣꯛꯄꯤꯗꯕ ꯄꯨꯟꯁꯤ ꯑꯃꯗ ꯑꯗꯨꯝ ꯍꯤꯡꯉꯒ ꯄ꯭ꯔꯚꯨꯒꯤ ꯇꯝꯕꯤꯕ ꯄ꯭ꯔꯥꯊꯅꯥ ꯅꯍꯥꯛꯅ ꯇꯧꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛ ꯆꯤꯟ ꯊꯤꯕ ꯃꯤ ꯑꯃꯅꯤ ꯑꯁꯤꯒꯤ ꯖꯒꯥꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯏꯁꯣꯔꯕꯨ ꯈꯪꯗꯕ ꯃꯤꯁꯤꯡ ꯂꯩꯔꯤ ꯅꯈꯣꯏ ꯄꯥꯄꯤꯅꯤ ꯏꯁꯣꯔꯒꯤ ꯑꯁꯥꯎꯕ ꯐꯪꯕꯗ ꯃꯇꯤꯛ ꯆꯥꯔꯕ ꯃꯤꯁꯤꯡꯅꯤ नखोई पुंसीदा ngasi numit khwaidagi mathau tabada kokpibane amasung ngakpibane nakoi paptagi amasung ayol arandagi aduga haibadu nakoi pangal nangamoi adubu Christagin pangali thokani nakoi paptagi pungning hongduna Christa kokpina bagi damagda changsan birago pungning hongduna mangun lao Christian na khoi bu kokpiba ngame kokpigani adu thaja bisil ichile inausing na ngasi numita kokpi haiba Christian amara atu bichil na using lalakpa matamda kokpi heban thajaba man nahak oibra thajaba man amasung ai oiba maramna murmum sonbagi mahuta akhaba maru haugat hannaba hotnabagi mahuta akhaba maru harokpa khudimak singdu isorgi thojagi mapana magi pangal yaithuba
murum son mamsung miwa ngang na basing dagi chen bagi mapal na aduga khatai silaga thamban natna khuding mak sing adu Ishorna aikhogi nungda tawbiraba aphaba thabak asigi mapalna adugumba sing adu puning hongba karidagi murum son badagi khata isin badagi adagi akhaba maru hauhan badagi miwa ngang na badagi aduga kokpi bagi mahuta hanthan ngam khuding mak sing ase thajaba amana to humtok adugi puning hongduna aikhogi ichil naw sung kokpi pam thoi nupasing na sumakogi nupasing na sumakogi nupasing bu nahasing na sumaru mapang sing market adugo thajaba laikraba sing asigi mapum khudimang su amana amada ai di yade nung te kredi samjana ba yaro right ase amukta landriba am chuklan ju lalroi de mi magi mongda thajaba iselana sung adu pap ne asigi mi jaina kokpi matik cha thina khanba wakal nangam sung engon lebo ibta adu kiningai oba wakal ne nangam sung isor nate kristagi i mapalna kokpi ba ngamdaba pap amat leite nangam sung adi kari kokpi ba ngam right kristagi nangam sung ai hena chawbra aingonda nangam sung aingonda lalai be chilina adu gidam nangam sung ai ne ko gi pap makoi pap kokpi na i ta han khibra Hoi, hingmin na matam da nungai na da matam sing sodo na laigani. Lairo happen na silu amma hingmin na matam mate manaw gi punsi da su laigani. Adu badu gi nungai na da matam adu da. Adu bisili na sing murum sola kana matam lensen bigano yanung de wanga kan da lotion bigano mi wanga na da lotion bigano adu do isor khang da mi amna taw da bathabang ni adu do marin le da mi amna taw da bathabang ni amrum da hai ba ta aphaba wapau gyan ta da mi amna taw da bathabang adu gi thabag miwa ngang na ba murum son ba yarak ta wa ngang je laga complain taro lesson ba adu do Christian na man tawgo do ba nate aphaba wapa on kai nangam sung aina aphaba wapa gyan ta bo ba tar ka di ai ko nungai na da thok matam da wari sana pham thoi nungai na de mi do adu kokpi mathau tar ba mi do kokpi na bagi da mak nije pham thoi ngak haigat laga na tana adu kokpi ba adu kai wari sa bi kokpi na ba ni bi adu kokpi Adugum matau adugumna thajaba sing ga punsi du hingmina ba mathau tai maramdi thajaba ichil inausing ai khoi khuding ma krisik igi ma pana pap ko pira ba missing pap ko pira ba missing makata na ai khoi yengse now karigum verse 10 amasung 11 ase karigum ba ai khoi na kokpi na bagi yum pham ne haina khoi khan bo ba tar ga de adumai lo bo ba ta now ai high de but it can be called verse 10 and 11 be the ground of forgiveness adu oba ta verse 12 amasung 14 na se can be called kokpi na bagi damak lagi the posture for forgiveness anima kana gi damak ta kokpi ma thau ta mi aduna su adu ga kokpi ga ba mi aduna su ani aduna laifam thok mako gi thamoi gi jaga adune verse 12 amasung 14 the uba 12 gi 14 power the uba phanga do ise now verse 12 da aina hapu nangonda aina mapu nangonda amukona tharak libane marmaduna ai magi thawai oiriba mapu lausinbe I going to say verse 12 the yeng matam da now Paul Onesimus tharakre Onesimus ta tawgudari sekena magi papadu gi matungina magi mapu dagi kokpina bagi damak nijaba karam haina puning hongba thamoi glona so this is the first posture for forgiveness for the one who needs forgiveness kokpi mathau ta ba mi aduna mahang legido magi thamoi gi phim aduna kari pukning hongba thamoi da kokpi na ba nijaba hal loibe ai angang ngom na mafam masadi Onesimus magi mapu dagi ne adu ai khoi punsi di amek angang ahal nupi nupa amatre kokpi ba mathau ta boi be ta ga di pukning hongba glona nijaba now Paul Onesimus se thare adu Onesimus chap chana khange amugana Onesimus na Philemon lakpa matamda magi matamda leiba mapudagi chen graba minai sing halakpa matamda or phapa matamda karmana treat tawge haina haibedo adu kadwe ase Onesimus adugi mamal pi na bine gidamakta mahak masana yase adugi mahak mapugi mangan graba lantung khuding mak sing adu mahak pi pham thoi adu pi na bagi wakal du mahak laise mahak is defensive oide ai nong jen ki boy man nang kari ma ta tawde ma kari ama ta haibigi wa mami mafam sa kai uba phangde adu kari ma ki asobe mahak masana yase adu ma ki
mahaki mapu adu mangon torokdaba hiram khudingmaksing adu phangpham thokpani khan maglona aduda mahak submit tawe amaron da haibo oiba targadi adu khakkinsunatana mana magi pap adu magi mapuda haidok chabagi mapalna mangon mahakna magi pap ki consequences adu thengnabagi damakta mahak tharang toroga lai adu maina mahak lai simphamasida amaron da haibo oiba targadi he admits his faults he submit to his masters he confessed his sin and he accepts the consequences magi mapuda lakku matamda magi pap adu masana yazai adu magi mapugi makha da mak pole adu magi pap haidokpa anduga magi pap maram kan mahana thengnapam thokpa khudingmaksing adu thengnabagi damak I believe Paul taught Onesimus well Paul Onesimus asibu karam haina pukning honglaba tasengna pukning honglaba thajaba amoina tasengna kanbi phanglaba thajaba amoina matau karam haina hingadabuno haina haibedu Paul Onesimus soidana takpirangoni thaja aduga Paul na takpi mongse yamna ningthijaba mong tai aduga haibedu Onesimus su Paul gi haibele aduga lai aduga yo kuimasino oiba targasu Paul Onesimus ki damarka lepa kan ma kare marmaduna aimaki thawai oiba mahakpu losinbe asada Paul na Onesimus ki thamoida amuk ihau hanningi bese maki minungsi adune thajaba mana atopa thajaba mada leikham tokku nungsiba isor thajaba mana atopa isori khutse mada leikham tokku nungsiba adu haiba matamda Paul na Onesimus ta oiba maki punsi adu sumang share tawe asida andi kaino mafam asida hai aimaki thawai oiba Onesimus pu Paul aduki mating nungsi aduga haib nungsi the Philemon khangalena asida seasonable why aimaki thawai oiba mahak haina haib why se amam the sine idea say hey Philemon aina Onesimus nangon thark matamda aina aigi thamoi gi jaga ma thangna kakhatlaga nangon da pibaga chapmai aduna se mirai ba togano loksun biyo se aigi thamoi ne aigi punsi ne mirai bigana chanbidra in verse 13 asida aikona ugudesi amukana Paulna Philemon ki thamoi chingsinbudu amuk uba phangi apaba wapau ki maram gidamak aina gasum thangda leiringaida mahakna nahaki nahuta aigi iteng pangnaba aina mahakpu aigi lonena thamngamena now verse 13 is the Paulna haiba mong se sine akoi bhap taba ya mong na hai nahakna aigi mateng pangning gani hai khang nahakna karigumba nagi phibam maduna yabo bitagadi aina kaisum sang oiba jaga asida laaga aigi nungdil numidang khakna aigi seba tobu nangi apam oine adubu nang adu phim dun leite adu nang wakal woni ngai oide nangi nanai nupa Onesimus tuna aibu adu ga chap man nam phamase tawri adu ga si tama nang dum pam jagani hai bai gi thajabani adu ni phol mapam se da haise maram di Philemon asengba thajaba Aphaba wapau khangba thajaba amoi bena maram oiraga mangonda nungsiba thajaba singi seba tauba amasung thajaba singi thamoi bu tekat hanbagi punsi adune amukana Paul Philemon gi mang amuk pukhalaise aduna kaino haina haiba oiba taragadi of course Philemon Paul thawol tawingam gani of course Philemon Paul malu taba khuding mak singdum ha thaningam gani adu Paul hi is verse 11 gi losela putadi mark kari hai kare adugi hiram adune Onesimus kana ba muk orse Paul dasu aduga Philemon dasu Paul bu seba tawe Philemon gi mahut amron hai ba oiba taragadi Onesimus makha tana Paul bu thawol tawa amsung magi makha da Onesimus hingbase Paul gi apam bu aduga hai bu makha taragu sonia bi oiba taragadi mathangi nongmasing dei khoina yengina ba phangani adu harba hiram khudimok verse 13 pa matamda Philemon gi apam khange Philemon gi apam da puthore aduga Philemon gi mauta Onesimus na tori bodu mayek singna tae si tori haina hai bida adubu Paul na Philemon gi nungsiba adu icham tum lawa pamde assume to bagi mapal Paul don't want to take Philemon's love for granted by way of assumption that's why verse 14 comes verse 14 the kare adu nang Aphaba tauba adu namduna tawhon binataduna tawnina tawba oinaba nahaki ayaba yauduna aina kari amata tawba pamlamde mafam asida Paul na Philemon bu tawningi ba thabak Aphaba thabak se kari amata nata kari damak ta Aphaba thabak
kokpi ba ngakpi ba khathung natana mapu ningkha tamhan adune aduga adui mapan Onesimus na Aphaba wapau gi thogal tauba hai ba se Paul gi apamare adubu hai ba se Paul na ma ki pa khonjat pagi oiba matik adu season na kan ai tawrage he ai Onesimus se thamage ko yaraba natro yani stauraji da natte ma se da tawrage he didn't assumed Philemon mongon lebe nungsibama phasana khang oiba tarage su Philemon bu mahakna assume tawraganda magi nungsibado granted lauthokte tarai tarai na ma lauthokte Paul na pambade harba Aphaba thabak se Philemon na taunna tawba pam nam hadna pressure tawraga aduga maki ayaba karimati yaudana tawba Paul na pamde adubu Philemon na ningkha thamna tauningna maki aningbagi matung inna kanamtana injin ba yaudana harba Aphaba thabak se tawba Paul gi pamane aduga sigi verse asida Paul na harba wise mang ato anisuba Corinthian mapan pada tare ta harba dugumna kari damak no Paul na si oibagi maramde iswarna pining na piba Singh mahangna harawe 2 Corinthians chapter 9 verse 10 verse 9 chapter 9 verse 7 amaram da oiba taragade now yan ham de koi kari yengkre kopi matho da ba mi de posture aduga hojik asidagi sida verse 30 namsung 14 asida aikoina uresina kokpi gadauri ba mi aduna legado maki thamoi gi oiba mafam adun the posture of his heart and his being adu de kari no mahang kokpi gadauri ba do ishorna mahaki kokpi kraba pap khudimak sinu khangba galona na ishorna mangon upi kraba thawja amsung meaning sidu khangba galona na mahang ni hingpham thokpa thajaba singbu nungsiba amsung kokpi bagi punsi adu khangba galona na zat bi zat thak kha khaidana mixing mikai amata naidana mangon da kokpi na bagi da maka lakba khudingmak sing amasung pap haidoktraba khudingmak mi sing adu kokpi ningna tauningna amasung thinthaba thodana kokpa adu kokpi gedaruba mi khudimang mafam sadedi Philemon na orgedeba jaga amane Philemon orgedeba mafam amane now kari dama yan hambadi Krishna tobikra bathabak adugi mapan Krishna kari tobikra Krishna Philemon gedamak tai boiba targadi mahaki lomna dama matam adu phaw lawyer do pap ke to mal khudimak sing do Krishna lawyer mak thakre hai dang sungai gedamak chumjibra ani so Krishna tobikra bathabak adugi mapal na Philemon amasung Onesimus na husik oir mafam kari thajaba da ichilena isorgi imung onung geba machil mana oire isam chamba mapu amasung minai adu oire now tabang pan rom da mapu amasung minai obe khena ba adum leire adu singlup da adu aran kubam gi maika da thawai mai maika da lak matam da Christian Onesimus amasung Philemon to kraba tabak adu na maram oraga makoi ani adu machil mana oire isor mang na khena ba amata leite Onesimus hena wang bor Philemon hena name amata leite Philemon ina khunbu nupani church da magthabak mayam toy Onesimus thajaba kuiratri minai lanthum amat leite adu Christian makhogi da mag tobikra thabak adu gi mapalna makhoi chabane short mang no ahum sabadi isorna kokpi ba sing oir bana maram oraga maram de hanam magi mikup kargi mang na hai kraba adugumna ai khoi bu kokpi ri ba se ai khoi na su atei bu kokpi na bagi da magtane Albis ichili now sing ai khoi gi ichili now sing bu kokpi ning na nungsibi bagal na kokpi drabade aikoina isorgi kokpi ba phangoi amukana aise age karigum aikoina aikogi ichili now aikoida lalak pa ichili now aikoida kokpi na bagi da harak lebi ichili now adu aikoina kokpi draba oiba targade kokpi na bagi thawrang ba musung thawrang to machet amata leite ba oiba targade isordagi aikoina kokpi ba phangoi aduga hariba waise Yesu Krishna yamna chamba maong dani mahangna icham chamba lona da mathi pandu taruk pada taraga mari karam haina hai maram de mising na khoi na thak tawba aran ba sing na khoi na kokpi rabadi na khoi gi sarga da leiba na pana na khoi kokpi gani and aduna tab atama parable amada chapter 18 Matthew 18 ni mathi tarani pangi pada kun ga mathoi de kuntraga manga phaw ai khoi na uba phangba kokpi he tab minai adu gi matang now ai adu paragi matam se tense lakona maram oraga adu jar pandam madu kai no Nupa makal say for example lupa crore tara ton nupa mak now crore tara ton nupa ma crore tara do piba ngamdre adu mapu do yamna phabal maram maram he nangi crore tara ton ba do piba ngamdre bane yare ai kokpi re nangi crore tara do ai ngon cheng pagi mathau tare a nupa crore tara ton harau roga char kre mayunda adu bhai ba crore tara ton nupa do gi atop lupa lising amma ton ba nupa makle
Hai nupa yam lai nupa. Lupa lising ama tuan ba nupa dugi lamando crore tara kokpi nupa du na kokpi bangamdre. Adu na nupa du mana kadore. Lising ama kokhan bangam da nupa du mana pare pure du ko jail la laga tham kari hai nang nang lising ama piti mata madu pawa nang jail thol pusunya yara. Adu gi matang da mapu khwai ga chobu na tar. Kokale kari hai. Ai nang gi crore tara du kokpi bane. Adu lising ama nang kokpi bangam da. Adu ba ta ga chalo na ke le pam. Kai. Krak sik pam mata. Na na mamal aroi ba du piti mata madu pawa madu na hak le ni. Yesu Kristus na tami panam kuding magsing thada bising na sing non believer dama tanate thada bising dine maram de ekhona phangbiba phangjaraba kokpiba se lemna thojagi mapalna phangjarabani aduga haiba asimak aikhoina tokom thoi aikhoi de kokpidana maram kariyam mathalaite thada bising na aikhoi gi marakta atopa thaja bichila naw singi kokpi be mathau ta ba mi sing na kokpi be mathau ta ba mi sing la ando oiba ta ga ngasi ma kokpi na bagi da mak ni adu dagi thijo thinta ganu ngakkan ba gamasung napa dolena na excuse ma'am pisila kana defensive or kana lai ganu adu na na karimu kokpi be mathau ta ba oiba ta ga de na ki papa do yazo aduga nahak pu kokpi gedrba mi adugi makha polo na ki papa du haido aduga nahak na thengna do hiram khuding maksing do nahak na yajana chalo na kokpi mathau tariba mi oiba maramna kokpi ba do phangdriba phawa nahak pothadana leyo thada bijil na nahak ki punsida kokpi mathau taba mi sing leba mi amara nahak adu oiba ta ga de Krista gi maram gi demak amasung nungsibagi maram gi demak makhoi bu kokpi ningna aduga minungsi chawbaga loinana now kokpi ba haiba se tawbadagi di haibadagi di sorry tawbadagi di haiba hena lai ba man kokpigani haina haiba se kokpi ban hena lai aduga haiba de Philemon gi de chap mana haina ikhal ani ma paisa mange agora da leba moi kangop singa duna harakani mina singa aduna kari haina sigi nu pa se ai mapugile dum huala ga chiang ma kokpi ba khatana te ma ninghas to manbir adu ai khoina karina adu lakka do ba complain mayam adu gi society na masung samas mong yang kado me nang di karamba makal gi nu pa nang di odong thin sisina biram me da o adu mong ma gi mangro pa hiram khuding maksing and it would have been difficult even for Philemon to forgive Onesimus. Adu kokpi ba se maru oina thamoi kainingai oiba masung sokningai oiba maongda sokhan khraba mi sing aduna kokpi ba se yamna wana thoi haiba ha khangi ai lon bang bhap ta da oiba tar ga su hana khangba jaga sing le adu bu thaja bechil inaw sing kokpi na bagi damak ta ai khoi bu ngamhan bi Christian adu ga hai bu mahang ai khoi bu kokpi bagi pangal adu dagi mahang na pibi ba amane Christ the hypething cross adu hypething yengse isor nang amusung ai gi kokpi khraba pa masing adu hypething yengse ai khoi masing mangani masing thiba hobo oiba tar ga de aduga ai khoi na ma ki asengba gi ma ko to pap khuding mak sing adu ma adum kokpi duna lai riba se asi khoi masing thire oiba tar ga de ai khoi masing lai roi adu gi damak ta ai khoi na isor gi thamoi kai han khriba khuding mak sing adu asengba amusung achum mangak tani now asi hai I khoi na thengna kraba awa nang sing adugi China adu maman han than ba nate hoi adu aseng bani adu ai hak na ai khoi khuding bu thau chaning ba dudi ai khoi na kokpi bangam gadari base ai khoi da lalak laba adugi degree on bagi mapala nate adu ai khoi bu kaya nate kokpi khraba ke han haibu khang bam sung bhap ta bagi mapal ne adu ga hai bu Aphaba wapo da mayek sing yarog le ai khoi gi tau khraba tawri bam sung tarok gadari pap khuding mak sing adu isona Christ gi madaga thang da bagi thangat bagi mapala adu gi pap ki atomal khuding mak sing adu ai khoi kokpi khraba ne mams ne khoi ma gi macha oi phangje bane sarga adu ai khoi gi oje bane ta za bichil na sing if you and I once desire to live a life of forgiving others where we ought to focus is not at the degree of the sin that has been committed against us, but the degree of sin that God has forgiven. Mani kaya Jesus Christ na yam na kokpi ba mahaga duda yam na nungsigani. So cross na yengbi. Krista na kokpi ba pa masing ado yengbi. Krista na husuk nang masung agi pa kokpi na.
ꯍꯧꯖꯤꯛꯃꯛꯁꯨ ꯍꯧꯖꯤꯛꯀꯤ ꯃꯤꯀꯨꯞ ꯄꯨꯡꯖꯥꯁꯤꯗ ꯁꯤꯕꯗ ꯃꯇꯤꯛ ꯆꯥꯕ ꯋꯥꯈꯜꯁꯤꯡ ꯈꯟꯕ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯂꯣꯏꯅꯃꯛ ꯂꯩꯔꯝꯒꯅꯤ ꯁꯤꯗꯦ ꯋꯥꯄꯥꯎ ꯑꯗꯨꯝ ꯇꯥꯍꯟꯕꯤꯔꯦ ꯀꯣꯛꯄꯤꯔꯦ ꯍꯧꯖꯤꯛꯁꯨ ꯃꯍꯥꯛꯅ ꯍꯣꯏ ꯄꯥꯞ ꯆꯩꯅꯥꯅ ꯊꯜꯂꯦ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕꯅ ꯐꯠꯇꯕ ꯑꯃꯁꯨꯡ ꯃꯥꯡꯅꯕ ꯇꯧꯔꯛꯄꯗ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨꯕꯨ ꯀꯣꯛꯄꯤꯕꯁꯦ ꯌꯥꯝꯅ ꯂꯨꯅ ꯊꯣꯛꯑꯦ ꯑꯗꯨꯕꯨ ꯊꯥꯖꯕ ꯏꯆꯤꯜ-ꯏꯅꯥꯎꯁꯤꯡ ꯏꯁꯣꯔꯒꯤ ꯑꯆꯧꯕ ꯀꯣꯛꯄꯤꯕ ꯑꯗꯨꯒꯤ ꯃꯄꯥꯜꯅ ꯑꯩꯈꯣꯏꯅ ꯐꯪꯖꯔꯕ ꯀꯣꯛꯄꯤꯕ ꯑꯗꯨꯗ ꯍꯔꯥꯎꯕꯒꯤ ꯃꯄꯥꯜꯅ ꯑꯗꯨ ꯍꯔꯥꯎꯕꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯃꯉꯣꯟꯗꯒꯤ ꯊꯧꯖꯥꯜ ꯑꯃꯁꯨꯡ ꯄꯥꯡꯒꯜ ꯅꯤꯖꯕꯒꯤ ꯃꯄꯥꯜꯅ ꯑꯩꯈꯣꯏꯗ ꯁꯣꯏꯔꯛꯈ꯭ꯔꯕ ꯑꯃꯁꯨꯡ ꯂꯥꯜꯂꯛꯈ꯭ꯔꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯕꯨ ꯀꯣꯛꯄꯤꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯄꯨꯟꯁꯤ ꯍꯤꯡꯒꯗꯕꯅꯤ ꯍꯣꯏ ꯀꯣꯛꯄꯤꯕꯁꯦ ꯂꯨꯅꯗꯤ ꯊꯣꯛꯄ ꯌꯥꯏ ꯑꯗꯨꯕꯨ ꯑꯣꯏꯊꯣꯛꯇꯕ ꯑꯃꯠꯇ ꯅꯠꯇꯦ I can understand and I know forgiveness is hard but it is not impossible it is possible पापना थाजबसिंग मांगहल्ले पापना मरीसिंग थुगाई पापना चैना पुरे अदुगा अनाब पुरे इकाइब पुरे मरी लोइनमक थादले अदुगा हाइख्रब अनाब अमसुंग अवाब खुदिंगमक्सिंग पुरख्रब अकाइब खुदिंगमक्सिंग दो अरुम्बने मरमदि पापना तोबसे अदुगी थबक ngakतने अखोय इचिलिनावना लालइबदो पापना मरम ओइरगने अदुगा हिरम अदुबु थाजबसे इचिलिनावस अखोय कोपी फम थोय इचिलिनावसिंबु नंगमसुंग कोपी बगी पुंसदे हिंग फम थोय नाउ असदे अयागना अखोय खुदिमक भाप तहन जनिंगबदु देसिनि हिरम खरा पाप खरगी मतंगदे कोपीबा हाइदना हाना लेरम मरी अदुगा अमुक चमान दुम लेरनि हाबगी कयसु मरम अमत लेते कहीं हाइब ओइबा तारगदे कोपीबसे हिरम अनि थोकननि हाइना अयाग थासे अदुगा पाप की consequences से हिरम अनि थोंगले हक्चांग गे बमा अदु थवाई गी ओइ बमा नाउ आइखोइ बु कोपी मतम द थवाई ओइ बसिंग अदु आइखोइ कोपी ओइ ब तागसु आइखोइ हक्चांग ने तरब पाप अदुन मरम ओर कांदा हक्चांग ने कोने थेंगगे द consequences सिंग ले से फॉर एग्जांपल sexual abusing तब मतम द आइगी नुंसिबा इमा और इपा हातप मतम द or molest तब मतम द or betrayal to matam aduguma khudimok sing da betray tor mi adubu or molest or mi adubu or sexual abuse or even mi adubu adu mi har mi adubu kokpi re haiduna amukhanna londin raga legani habiti leite because I believe there is real physical consequences even though salvation is for sure for whomsoever who have put their faith in Christ adubu haibase achumba mo oiba targa su thazabisi ichil announcing अखोइद ईश्वरना पिने बिख्रब थौजाल खुदिमक्सिंग अमसुंग पांगल खुदिमक असिगलोना अखोइना होनगदोबसिदि ईश्वर याथंगसि इनमने करी कोकपिबा मरमदि हाइरिबा दु असेंगबा थाजबसिंगि पुंसिनि असेंगबा थाजबसिंगना तौबमने अदुगा अखोइना मीसिंगबा अखोइदा लालकपसिंग कोकपिबा मतमदा अखोइ ईश्वरगा मानबा ओइरबने मरमदि ईश्वरनसु अखोइगि पाप कोकपिबा मतिक चात्रबा पाप खुदिमक्सिंग थाजब चिलनाउस अखोइना कोकपिबा मतमदा कोकपी निंगना नुंगसिबगा लोनना कोकपिगदोबने मरमदि अखोइना ईश्वरदगी ख्रिस्टगी मपालना कोकपिबा दु लेमना फंगजरे अदुना अखोइनासु हाइरिबा दु लेमना पिथोकपम थोय ईश्वरगी मतिक मंगालगिदमा अदु ईश्वरगी मतिक मंगाल खक्तंग नते नंग अमसुंग आइगी पुंसिदा अमसुंग सिरुगी पुंसि असिदा ईश्वरना माके अफबा वापाउगी मपालना तौबिरबा अफबा वापाउगी पांगल अदु तैबंग पानबे खुदिमक उहनबगिदमा थाजदबा मीसिंग मफमदसु हारबा अफबा वापाउगी पांगल अदु ईश्वर खंगदबा मीसिंग अमसुंग तैबंग पानबना उबदन हाक पामदबा कोकपिबगी मपालना अफबा वापाउगी पांगल अदु तैबंग पानबदा उहनबदा हाक पामदबा प्रार्थना Kui pamasung Isor. Nahagna aikoigi haingam draba, pungam draba, adu kopi beda matik chandaba, masing dingam draba pap kuding maksing kopi. Proba koi phaba gi maram nate. Nahagi kopi beda phang beda matik chab gi maram nate. Adu bu nahaki nungsi beda. Nahaki thaujal gi mapal. Amasung nahaki oi riba. अदुगी मरमननी
Prabu hariba naki wahi sidagi akhoi da mayek sing utpibagi damak nabu thakachai. Prabu duga hariba naki wahi asigi marumda akhoi gi thamoi gi maroina kokpibagi jaga asida wakal khalak poiba taragadi Prabu akhoi ikai ningai Prabu ai punjida ikai ningai ba jaga sing Prabu nahakna ehaki pap kokpiraba sigumna ehakna atopa mi singi pap kokpidaba punsigi matang sing amasung jaga sing lei amasung yawi Prabu nahakna akhoi gi pap kokpiraba sigumna akhoi gi chilenau singi pap kokpidaba matam sing akhoi da yawi Prabu akhoi gi ngak kanbada kokpiba mathau taba jaga khudingmak sing adu excuse piraga defensive oiraga kokpinabagi damak nijekidaba matang sing akhoi pap to matang sing yawi akhoi na kupsilaga thamkiyo akhoi na Kanda makada waisilaga thambagi maongda Prabu hariba akhoi ason masing amasung pap sing amasung akhoi thamoi gi napal amasung nungganaba khudimok sing naki wahai upibagi maramni bungon hapu thagachari adugo thagachari hana Christab upibagi damakta thagachari nahangno Paul gi mapalna amasung Philemon gi mapalna amasung Onesimus gi mapalna thajaba ama oina Aphaba wapaona hongdoklabagi mi amoina hingpham thokpa punsi adugi matangda nahakna maisina tambiba sigidam Christab utpibagi mapan aikoina kokpiba kayagi matik phangjarabano hain utpibagi namak thagachari aduga sikakchuna tana Christagi mapan aikoina kayagi matik kokpiba ngamgani hain haiba utpibagi namak su thagachari maramsina thawai sangma thabak subi aikoi mamda puning homo pina bi aikoi ngasi amasung mikipung jasida aduga aikoina kogi chilinau singbu mapuraba singna makogi nupi singna makogi mapuraba singbu matin manau singna imung manungi machin manau singna machi singna manau singna Mache singbu mabung singna manau singna mabung singbu masung ba selai kraba thajaba akhoi khudingmak sing asina amana amada koknana bi nijaba adugi punsi da akhoi ba chawka thanbi adugi mapana aphaba wapau gi hongdok hanbi bagi pangal ase na bu khangdriba mafam khuding da karir lai kaida ibon hangna mashek mangal ngal hanbi na ki aphaba wapau gi pangal adu amsung na ki asingba losing adu Tebang pan ba khuding makta sargi mamam sing da laiba pangal khuding makta matik mangal pai ba khuding makta uthok pi na ki napum da ni jabani na ki matik mangal gi Yesu Christ yung ni jabani Amen